ꯂꯟꯆꯥ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤꯗꯨ ꯊꯣꯏꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯋꯥꯈꯜ ꯃꯥꯡꯂꯦ꯫ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯊꯣꯏꯕꯤꯕꯨ ꯀꯣꯟꯁꯤꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯊꯣꯏꯕꯤꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯂꯟꯆꯥꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯈꯨꯗꯛꯇ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯌꯧꯕꯒ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯟꯆꯥꯗꯤ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤ꯫ ꯐꯅ ꯀꯨꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡ ꯂꯟꯆꯥ ꯍꯣꯁꯄꯤꯇꯥꯜꯗ ꯗꯥꯏꯔꯦꯛ ꯂꯥꯛꯏ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨꯗ ꯌꯥꯎꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯐꯤꯕꯝ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯗꯣꯛꯇꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯇꯧꯏ꯫ ꯃꯥꯏꯅꯔ ꯏꯟꯖꯨꯔꯤꯁ ꯈꯔ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯂꯟꯆꯥ ꯁꯣꯔ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ꯫ ꯊꯣꯏꯕꯤꯅ ꯂꯩꯔꯤꯕ ꯋꯥꯔꯗ ꯑꯗꯨꯗ ꯗꯣꯛꯇꯔꯒ ꯂꯣꯏꯅꯅ ꯂꯥꯛꯂꯒ ꯃꯌꯥꯝꯗꯨ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯋꯥꯔꯗ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯏꯊꯪ ꯊꯪꯅ ꯊꯥꯔꯤꯕ ꯕꯦꯗ ꯑꯗꯨꯗ ꯉꯥꯊꯔꯒ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯂꯟꯆꯥꯅ ꯗꯣꯛꯇꯔ ꯅꯔꯁ ꯈꯔꯒ ꯆꯪꯂꯛꯇꯨꯅ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯔꯤꯕꯗꯨ ꯎꯏ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯊꯣꯏꯕꯤꯅ ꯂꯟꯆꯥꯕꯨ ꯌꯨꯅꯤꯐꯣꯔꯝꯗ ꯎꯔꯤꯕꯗꯨ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯈꯥꯀꯤ ꯃꯆꯨꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯨ ꯑꯗꯨꯛ ꯅꯤꯡꯊꯤꯖꯕ꯭ꯔꯥ? ꯂꯟꯆꯥꯕꯨ ꯑꯗꯨ ꯃꯒꯨꯟ ꯂꯩꯅ ꯂꯦꯝꯅ ꯎꯍꯟꯕꯗꯤ ꯈꯨꯗꯥꯡ ꯈꯔ ꯊꯦꯛꯀꯠꯂꯒ ꯂꯤꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝ ꯁꯔꯠ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯊꯦꯠꯂꯤꯕ ꯃꯦꯖꯔ ꯔꯦꯡꯀꯤ ꯅꯦꯁꯅꯦꯜ ꯑꯦꯝꯕ꯭ꯂꯦꯝ ꯑꯁꯣꯀꯥ ꯂꯥꯏꯌꯣꯟ ꯌꯦꯛꯄ ꯕꯦꯖ ꯑꯗꯨꯅ ꯑꯥꯔꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯗ꯭ꯌꯨꯇꯤ, ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯗꯤ ꯗꯦꯗꯤꯀꯦꯁꯟꯕꯨ ꯃꯁꯛ ꯇꯥꯛꯂꯤ꯫ ꯊꯕꯥꯛꯀꯤ ꯌꯦꯠ ꯊꯪꯕꯗ ꯊꯦꯠꯂꯤꯕ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯗꯨꯗ KH ꯂꯟꯆꯥ ꯃꯩꯇꯩ ꯍꯥꯏꯅ ꯊꯥꯔꯤꯕꯗꯨ ꯃꯒꯨꯟ ꯂꯩꯃꯟꯈ꯭ꯔꯦ꯫ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥ ꯊꯪꯅ ꯁꯔꯚꯤꯁ ꯔꯤꯕꯣꯟꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯤꯖꯅ ꯊꯥꯗꯔꯤ꯫ ꯊꯧꯅꯥ ꯐꯕ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔꯅꯤ ꯍꯥꯏꯕꯗꯨ ꯁꯔꯚꯤꯁ ꯔꯤꯕꯟꯁ ꯑꯗꯨꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯈ꯭ꯋꯥꯡꯗ ꯐꯥꯔꯤꯕ ꯂꯦꯗꯔꯒꯤ ꯕꯦꯜꯠ, ꯈꯣꯡꯗ ꯎꯞꯂꯤꯕ ꯑꯥꯔꯃꯤꯒꯤ ꯕꯨꯠꯁ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤ ꯄ꯭ꯔꯤꯁꯤꯖꯟ ꯌꯥꯝꯅ ꯉꯥꯛꯅ ꯆꯠꯂꯤ ꯍꯥꯏꯕꯗꯨꯃꯁꯨ ꯃꯁꯛ ꯊꯣꯛꯅ ꯎꯠꯂꯤ꯫ ꯗꯣꯛꯇꯔꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯨꯞꯊꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯤꯕꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯇꯦꯟꯁꯟ ꯂꯧꯅ ꯇꯥꯁꯤꯜꯂꯤ꯫ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯃꯁꯥ ꯅꯥꯟꯕ ꯂꯦꯗꯔꯒꯤ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯘꯔꯤ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯄꯨꯡ ꯌꯦꯡꯂꯤꯕꯗꯨ ꯅꯤꯄꯥꯗ ꯅꯤꯄꯥ ꯃꯥꯜꯂꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯁꯥ ꯅꯥꯟꯅ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯅ ꯀꯛꯂꯤꯕ ꯁꯝꯀꯛ ꯑꯗꯨꯗ ꯑꯥꯔꯃꯤ ꯕꯦꯔꯦꯠ ꯃꯦꯔꯨꯟ ꯀꯂꯔꯒꯤ ꯇꯨꯄꯤ ꯑꯗꯨꯗꯤ ꯃꯥꯏꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯔ ꯍꯥꯏꯊꯔꯞ ꯇꯧꯔꯒ ꯎꯞꯂꯤꯕꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯎꯕ ꯀꯅꯥꯅ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯑꯁꯤ ꯃꯒꯨꯟ ꯂꯩꯃꯟꯈ꯭ꯔꯦ ꯁꯣꯏꯗꯅ ꯍꯥꯏꯅꯔꯝꯒꯅꯤ꯫ ꯂꯟꯆꯥ ꯃꯊꯪ ꯃꯊꯪ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯔꯒ ꯂꯥꯛꯂꯤꯕꯗꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯌꯧꯒꯗꯧꯔꯦ꯫ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯁꯝ ꯃꯅꯥꯗꯨ ꯁꯦꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯃꯁꯝꯗꯨ ꯁꯦꯝꯖꯤꯟꯕ ꯂꯣꯏꯔꯛꯄꯗ ꯂꯟꯆꯥꯗꯤ ꯅꯔꯁ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ꯫ ꯂꯣꯏꯔꯒ ꯆꯪꯂꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯆꯪꯂꯝꯗ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯊꯣꯏꯕꯤ ꯁꯛꯐꯝ ꯈꯪꯍꯟ ꯍꯟꯖꯤꯜꯂꯤ꯫ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯔꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ꯫ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯩꯔꯤꯉꯩ ꯅꯔꯁ ꯑꯃ ꯂꯥꯛꯂꯒ ꯃꯥꯕꯨ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗꯇ ꯁꯤꯐ ꯇꯧꯅꯅꯕ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯀꯔꯤꯒꯤꯅꯣ ꯈꯜꯂꯤ꯫ ꯅꯔꯁꯇ ꯍꯪꯕ ꯃꯇꯝꯗ ꯂꯟꯆꯥꯅ ꯁꯤꯐ ꯇꯧꯅꯕ ꯍꯥꯏꯔꯝꯕꯅꯤ꯫ ꯂꯟꯆꯥꯅ ꯁꯤꯐ ꯇꯧꯅꯕ ꯍꯥꯏꯔꯝꯕꯒꯤ ꯇꯧꯕꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯃꯈꯥ ꯈꯨꯝꯗꯦ꯫ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗꯇ ꯍꯦꯛ ꯁꯤꯐ ꯇꯧꯕꯒ ꯊꯣꯏꯕꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯊꯦꯜ ꯂꯨꯀꯣꯏ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯣꯏꯅ ꯁꯨꯅ ꯈꯨꯗꯛꯇ ꯄꯨꯔꯛꯏ꯫ ꯊꯣꯏꯕꯤ ꯂꯟꯆꯥꯅ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯍꯥꯏꯐꯝꯁꯨ ꯈꯪꯗꯦ꯫ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯤꯉꯩ ꯃꯄꯥꯟꯗꯒꯤ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯄꯗꯨꯗ ꯊꯣꯏꯕꯤ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯆꯞ ꯂꯦꯞꯂꯒ ꯊꯣꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯂꯟꯆꯥ ꯆꯪꯂꯛꯄꯗꯨꯗ ꯊꯣꯏꯕꯤ ꯃꯃꯥꯏꯗꯨ ꯈꯔ ꯅꯣꯟꯊꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯟꯆꯥꯕꯨ ꯃꯤꯆꯥꯟꯅꯕ ꯉꯝꯖꯗꯦ꯫ ꯃꯇꯧ ꯑꯗꯨ ꯂꯟꯆꯥ ꯀꯨꯞꯅ ꯌꯦꯡꯂꯤ, ꯑꯗꯨꯒ ꯈꯖꯤꯛ ꯈꯧꯗꯦꯝꯂꯒ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯗꯣꯛꯇꯔꯁꯨ ꯎꯅꯔꯦ, ꯁꯤꯔꯤꯌꯁ ꯀꯟꯗꯤꯁꯟꯁꯨ ꯑꯣꯏꯗꯦꯅ ꯍꯥꯏꯔꯤ꯫ ꯅꯁꯥꯗꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ? ꯀꯣꯛ ꯉꯥꯎꯕ꯭ꯔꯥ? ꯊꯣꯏꯕꯤ ꯂꯟꯆꯥꯗ ꯌꯦꯡꯈꯠꯄꯁꯨ ꯉꯝꯗꯦ꯫ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯀꯣꯛ ꯉꯥꯎꯕꯁꯨ ꯐꯔꯦ꯫ ꯋꯦꯗꯔ ꯀꯟꯗꯤꯁꯟꯁꯨ ꯐꯠꯇꯕꯅꯤꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯍꯣꯏ, ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗꯅꯤꯅ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯕꯅꯤ, ꯌꯥꯝ ꯁꯦꯐ ꯑꯣꯏꯕꯅꯤ꯫ ꯗꯔꯀꯥꯔ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯂꯩꯔꯤꯕ ꯅꯔꯁꯁꯤꯡꯁꯤꯗ ꯍꯥꯏꯕꯗ ꯂꯣꯏꯅ ꯐꯪꯒꯅꯤ꯫ ꯗ꯭ꯔꯥꯏꯚꯔꯗꯨ ꯃꯥꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ,
unconscious oirubani hidak tharaga phajana pothankre wakhaldi laaba natra laure ai chunga yengambani pakhaningai oidre next ki word chile lehobani karigi lanchabu michanaba ngamdribanu thoibi masadu khangjade lanchana manakta leptuna leibaduda tafam khangda mamaidu koile leiduna khangi lancha su tapna yumda pau bikrabo bide pau amadi bikibana phagadra khali natragadi yumgi mi sim pakhatnaramoidra aige phone do gari manungda tahore gari de pukhat khrabani ai soide ning hangi trolley bag ama khagoi ramale ko side bag ama sayau khibani atei phangdraga su side bag dodi aruba potsak ama khagyau khibani thiba phangaroidra phangnaba thiangi maruiba potsak ni hairibadu karino adu hairagadi ekjuk potu yawra haina yenghanba yani handkerchief ni handkerchief amabu aduk mamal yamba potsakla adubu thoibi ki maphamdadi khwaidagi mamal yamlaba potsak koire lancha makha tana hanglude oi isoidana phangnaba thiangi aduga phone da su phangnaba thiangi hojiki oina di se aigi phone sidagi oina paudu phaunaru phone piri badu lobagi mahatta mabu munna yengduna leibadoda lanchana haire aigi number dagi pau phaunaba nungairi khanbagira lana launadanaba fazana explain do I'm just a soldier lanchagi wahaiduda thoibi maithongdo hena maksingre wadi ngangnada phone adu tapna lauraga number ama type tawki lancha sa thoibina call tawbado manakta leiba nungaite khanduna mapanda thoklaktuna wakhalna mangduna ahangba mafam amada leptuna le matawado sifayataina urabadi Major Sahib se kaidore haina soidan haina gani Hello Imacha aini Thoibiya yaurabro nangbo kasaidagi phone tawsu chatte ai khoidi pakhatbada loirene sina kanagi number no nong kanbagi lambida palle leire haima adudi hojik kadaida leiriba hotel da lapna leiraga imungna pakhatgadaba wadi tamningtre madugi sumathakta kaisuk thoidokpa tawdabana hospital da lei hairurabadi yumda leiba yanararoi khalladuna wadu samjilaga hairibani phare phare chiksina leiyuko yumda su paum ta piko ichi da pakhatbada loirabani aige phone do isak changkhre macha aduna on tawba sayadre imagi number do chipha pudre imacha na khara haibikro hoi ai haikrage number sidi kanagino sida call tawrapa yagadro mandom chagi wahangdo thoibida aruba wahang oikre khumpham khangde haidokpa sungamjade ngai hak tumina leiraga tapna haire migi number ni macha darkar leiragadi aino ina dum tawraki hoi tawbudi tawra uko hai macha ai thamage thoibi phone do thamkhraga thongjilomda yengthore adubu lancha leiba udabaduda phone do makhutna paisinduna lancha changlakpa ngaiduna le masadu pakhatlubagi hantharakpada hakjangsu choktharabani ngai hakki mamangda oikhiba phibam madu ningsinglubada tu chungi matang aduda lancha ga thengnagani mikup aduda mahakbu kanbigani haiba wakhalda khanjilude haifam khangde nongmada sukhallude asumna mafam asida amukhana mabu thengnagani haiba punsigi aroiba mikupto yauraboi khallingai lanchana mabu kanbikhiba magi mathanungda mikup amakhaki oirabasu thambikhiba ningsinglubada pukning hena nungsirei lanchasu thoibigi manakta pak changsinde phana kuina leptuna leiramlaga changlakbani thoibina phamungda nga thaduna leirambaduda khonjaldo khajak khaudemlaga changlai thoibisu lancha changlakbaduda lanchada tapna yenglai lancha thoibigi manakta changsinbagi mahutta laptakna thariba sofa duda oina tapna phamthai hek phamthabaga kokto upliba army ki beret tu piyado ningthijana lawthoklaga makhutna paiduna lei setliba uniform adusu nong khare chotlubagi lengjumdasu khare chotna oi chawraba pambom maduda uniform shirt adu
khudang khajik thekatlaga mong hadana yamna chinglemna phamlibadu thoibi lanchabu nungsina yengjai aduga tapna phone se yarani loirabo phone do ngasigi dum pairo yumdagi paw haining balairagadi paw phonana balaitabado pakhannaramgani yarani aina phone se paikrade tamolandi kari paigani tamu maphamdagi koladi aigidi kesu khalunu aina dum adjust tawba yanida thoibi makha tana hairujre phone do paishilaga mamai do non thaduna le matau do lanchasu tumina yengi wadi amata ngangnade thoibi gi matau do asum yenglaga tapna wa haudore nathanda leibase problem leibra nungai tabra kishuk tawdera nungai taba atei dagar leibo loina hairo imu panda dum leigi yani tamola ai nungai tabam ta leiti haying morning se weather faragadi lambi chatpa dum yanida ngasigi war suwana khare adjust tawba tare hoi kisu kaidi hospital nataba atei mafam chabasu simbiba ngamdre weather sina simaso khare adjust tawba tare ko yarani tamola sida sum leibada kisu kaiba leiti lancha makha tarakte thoibi so lancha gi mataw aduda masu tumina laikre ngai hak tumina leiraga lancha na tapna hanglai simla da kai lege chumna sum koi balakbra natraga atei yeto pathaba lancha gi wahang adu thoibi thona phanak pakhum piba ngamde thamoy adusu hongnaba leita niknik lawi mamai du non thakibadagi nonkhatpa sungamde tapna khumlai ai simla da lay tamola babung nabagi matam khara yumda thouban ngasi lakban nonggi pibam si sumaina tawgani khangdabagi yum yongna bajatpada khudong thiba thonggadore tamolan thengnaramdrabadi kari oiramgani haiba ai khangde oh simla da lay haiba tamolan ga thengnaba numittuda haige khanbani matang chadraba khandana ayadam haikidre kisu kaidida adudi sida lay haibanina haying adum yumyungna bachatpa yanida thoibi makok tunomlaga hoi hairi lancha makha tabu wahangdi hanglubagi kanabasu leiraroi khalli kamban basu phaurakanu yade aduna tumin laisili ahing ama magi mityeng khada leiribase kanana su thoibi gi mathakta phajadaba wahai amata haihanba pamde aduna lamlanba amagi mataw oina thoibi gi mafamda utli ka manung aduda makhoi ani khakta leiribadu lancha wangangna oirabasu matawna oirabasu aduki matik thoibidagi lapna leiri matam amada magi mityeng khada leirambi magi nungsibana hingbagi mahau oirambi ngasidi kayada lapnaraba thawai makni khanjakhibi nungsibi mahakna aduk nakna manakta leirabasu sakhangdabi lamlanbi amagom manakta naksinba yadre lanchagi matawaduda thoibi thamoi sokle hainingba tamningba khudingsu chenbal yawna haidokpa ngamjade punsigi aranba khongthang amana mabu lonthoktabi oihalli pukjel pikpi nungsiba masak khangdabi su tagre adubu wahi kharadi hainingli punsigi mapau kharadi maphamda tamningli karamna tamgani mikopasida karamna ligani punsi wari karamna khanghangani magi punsi khongcha thoibi naihak leiraga tapna tamolandi posting mafamda lakpa kayam kuirage hapta mu phadri ero vesta meeting leibagi leibani oh adudi meeting loiraga posting mafamda dum han khadoira tha khara posting mafamda leiraga saredi chalani lanchagi pakhomda tabada thoibi pakhatna lanchadi yenglai lanchadi mamaido non tharaga dumagle thoibi mapi ira cheli ipa pakhatna shariada kai dawano tamola chai kaya gi chatkadawano UN peacekeeping mission gi volunteer ni chatkadawani thoibi lanchagi wahayeduda hena pukning nungshire khonjali thokta mapi sinthare mamaidu lay thoklaga makhunna mapi taithoi lanchasu haifet yenglakpada ure thoibi gi mataw adubu wahai amatadi makha tade thoibi kaple thamoi sokna aina bara boiraga natra mafam aduda lamna chalani hairibadu
ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯅꯠꯇ꯭ꯔ ꯇꯥꯃꯣꯂꯟ? ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯗ꯭ꯌꯨꯇꯤ ꯑꯣꯏꯕꯒꯤ ꯆꯠꯀꯗꯧꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯈꯣꯡꯒꯣꯠꯇ ꯆꯠꯂꯒ ꯕꯣꯝꯅ ꯄꯥꯟꯕꯗꯒꯤ ꯀꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯣꯏꯅ ꯍꯥꯏ꯫ ꯍꯟꯗꯛꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯇꯥꯃꯣꯂꯟ? ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯁꯥꯏꯔꯤꯌꯥꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯗꯣ ꯆꯠꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕ꯭ꯔꯥ? ꯚꯣꯂꯨꯟꯇꯤꯌꯔ ꯇꯧꯕꯅꯤ ꯍꯥꯏꯕꯅꯤꯅ ꯆꯠꯇ꯭ꯔꯁꯨ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯀꯞꯄ ꯍꯧꯔꯦ꯫ ꯃꯇꯧꯗꯨꯗ ꯂꯟꯆꯥꯁꯨ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯆꯍꯤ ꯑꯃꯈꯛꯇꯒꯤꯅꯤꯗ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯣꯏꯕꯤ ꯋꯥ ꯑꯃꯇ ꯃꯈꯥ ꯇꯥꯅ ꯍꯥꯏꯕ ꯉꯝꯗꯦ꯫ ꯍꯦꯟꯅ ꯀꯞꯄ ꯍꯧꯔꯦ꯫ ꯂꯟꯆꯥꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤꯗꯃꯛꯇ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯊꯣꯏꯕꯤ꯫ ꯑꯩꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯄꯨꯟꯁꯤꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯄꯣꯠꯁꯛ ꯑꯣꯏꯅ ꯂꯩꯔꯝꯂꯕ, ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕ ꯌꯥꯔꯝꯂꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯑꯣꯏꯅ ꯂꯣꯏꯅ ꯄꯤꯕꯁꯨ ꯉꯝꯂꯝꯒꯅꯤ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤ ꯍꯦꯟꯅ ꯀꯞꯂꯦ꯫ ꯃꯁꯥꯗꯨ ꯇꯧꯐꯝꯁꯨ ꯈꯪꯗꯦ꯫ ꯀꯔꯝꯅ ꯂꯟꯆꯥꯕꯨ ꯈꯥꯝꯒꯅꯤ? ꯀꯔꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯒꯅꯤ? ꯊꯣꯏꯕꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯂꯟꯆꯥ ꯈꯨꯗꯥꯡ ꯘꯔꯤꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯄꯨꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯇꯞꯅ, ꯄꯨꯡꯁꯤ ꯊꯦꯡꯉꯤ, ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯛꯇꯁꯨ ꯄꯣꯊꯥꯔꯝꯈꯤꯔꯣꯏ ꯇꯧꯔꯤꯗꯣ, ꯅꯁꯥꯗꯣ ꯆꯣꯛꯊꯔꯅꯤ꯫ ꯅꯪꯅ ꯌꯥꯔꯒꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯅꯪꯕꯨ ꯌꯨꯝ ꯌꯧꯅꯅꯕ ꯊꯤꯟꯕꯤꯕꯗꯣ ꯑꯩ ꯁꯤꯟꯒꯦ꯫ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯟꯆꯥ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯊꯃꯣꯏꯗꯨ ꯂꯩꯕ ꯌꯥꯗꯦ꯫ ꯂꯟꯆꯥꯅ ꯊꯣꯡꯖꯜ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯄꯤ ꯁꯤꯟꯊꯥꯅ ꯈꯪꯉꯩ ꯍꯥꯏꯔꯛꯏ, ꯑꯩꯅ ꯆꯠꯈꯤꯅꯨ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯆꯠꯀꯗꯣꯏꯔꯣ ꯇꯥꯃꯣꯂꯟ? ꯂꯟꯆꯥ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯈꯣꯡꯗꯨ ꯀꯥꯟꯊꯣꯛꯂꯒ ꯆꯠꯄ ꯉꯝꯗꯦ꯫ ꯊꯣꯡꯖꯤꯜ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩ꯫ ꯁꯥꯏꯔꯤꯌꯥꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯔꯝꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯈ꯭ꯔꯅꯤ꯫ ꯑꯩ ꯍꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯊꯋꯥꯏ ꯋꯥꯔꯤꯕꯗꯣ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯜꯂꯤ ꯊꯣꯏꯕꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯅꯪꯒꯤ ꯂꯥꯏꯐꯇ ꯂꯩꯔꯝꯒꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯑꯣꯏꯅ ꯈꯜꯂꯨ꯫ ꯀꯩꯁꯨ ꯅꯠꯇꯕ ꯑꯩꯒꯤꯗꯃꯛꯇ ꯋꯥꯈꯜ ꯋꯥꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯊꯣꯏꯕꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯅꯥ ꯑꯃꯇꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯨ ꯇꯥꯗꯦ꯫ ꯊꯃꯣꯏꯗ ꯀꯅꯥ ꯑꯃꯇꯒꯤ ꯍꯤꯗꯥꯛꯁꯨ ꯉꯁꯤ ꯐꯥꯎꯕ ꯄꯤꯗꯦ꯫ ꯃꯗꯨꯗꯤ ꯑꯩꯅ ꯍꯦꯟꯅ ꯏꯔꯥꯜ ꯂꯪꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯨꯡꯁꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯇꯨꯡꯑꯣꯏꯅꯔꯝꯕꯗꯨꯗꯤ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯆꯦꯜ ꯑꯁꯤꯅ ꯃꯥꯏꯀꯩ ꯂꯥꯟꯅ ꯆꯦꯟꯈ꯭ꯔꯕꯁꯨ, ꯇꯐꯝꯗ ꯁꯛꯈꯪꯗꯕꯤ ꯂꯝꯂꯥꯟꯕꯤ ꯑꯃ ꯑꯣꯜꯂꯕꯁꯨ, ꯇꯥꯃꯣꯂꯟꯕꯨꯗꯤ ꯉꯁꯤꯁꯨ ꯀꯥꯎꯕ ꯂꯩꯇꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯩ ꯇꯥꯃꯣꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯂꯟꯆꯥ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯗꯣꯔꯛꯂꯒ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯄꯦꯟꯗꯕ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯦ ꯑꯉꯛꯄꯅꯤ꯫ ꯑꯍꯣꯡꯕꯇꯅ ꯊꯟꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯀꯅꯥꯕꯨꯁꯨ ꯆꯠꯈꯤꯅꯨ, ꯍꯣꯡꯈꯤꯅꯨ ꯍꯥꯏꯅ ꯈꯥꯡꯕ ꯉꯝꯅꯗꯦ꯫ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯈꯜꯂꯨꯕ ꯇꯥꯡꯀꯛ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯅꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯉꯁꯤꯗꯤ ꯆꯩꯅꯥ ꯑꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯅꯤ꯫ ꯋꯥꯔꯤ ꯑꯣꯟꯈ꯭ꯔꯕꯁꯨ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕ, ꯅꯨꯡꯁꯤꯔꯕ ꯃꯇꯝꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯊꯃꯣꯏꯗꯗꯤ ꯑꯋꯥꯕ ꯅꯪꯍꯟꯅꯤꯡꯗꯦ꯫ ꯆꯩꯅꯥ ꯑꯃꯠꯇ ꯅꯪꯒꯤ ꯅꯐꯝꯗ ꯐꯥꯎꯍꯟꯅꯤꯡꯗꯦ꯫ ꯂꯟꯆꯥ ꯃꯃꯤꯠ ꯑꯅꯤꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯤ꯫ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕꯗꯨ ꯋꯥꯍꯩ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯆꯩꯅꯥ ꯑꯃꯠꯇ ꯐꯥꯎꯗꯕ ꯍꯥꯏꯕꯗꯨꯗꯤ ꯃꯤ ꯅꯠꯇꯦꯗ, ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯒꯤ ꯃꯇꯧ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤꯅꯤ, ꯑꯩꯗꯤ ꯊꯃꯣꯏ ꯄꯥꯜꯂꯤ ꯊꯣꯏꯕꯤ꯫ ꯆꯩꯅꯥ ꯐꯥꯎꯗꯅ ꯍꯤꯡꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯅ ꯆꯩꯅꯥꯁꯤꯡꯁꯦ ꯈꯥꯡꯕ ꯉꯝꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯍꯟꯅꯤꯡꯉꯤ꯫ ꯇꯥꯃꯣꯂꯟ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯅ ꯄꯥꯡꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯩꯁꯥ ꯂꯥꯛꯍꯜꯂꯤ, ꯆꯩꯅꯥ ꯐꯥꯎꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩ
ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯔꯤ ꯂꯟꯆꯥꯁꯨ ꯃꯄꯤ ꯁꯦꯟꯊꯩ ꯄꯦꯟꯗꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯤꯡꯖꯕ ꯈꯨꯗꯤꯡꯃꯛ ꯐꯪꯗꯨꯅ ꯍꯤꯡꯕ ꯄꯨꯟꯁꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦ ꯊꯃꯣꯏꯒꯤ ꯆꯩꯅꯥ ꯍꯩꯕꯁꯤꯗꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯊꯃꯣꯏꯒꯤ ꯊꯣꯡ ꯍꯥꯡꯂꯨꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯐꯪꯒꯗꯧꯕꯅꯤ ꯊꯃꯣꯏ ꯃꯥꯁꯨ ꯀꯞꯁꯟ ꯍꯩꯕ ꯏꯟꯗꯕ ꯂꯝꯍꯦꯟꯕ ꯊꯃꯣꯏ ꯑꯣꯏꯔꯨꯕꯒꯤꯅꯤ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯕ ꯃꯤꯑꯣꯏꯕꯨ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯇꯥꯃꯣꯂꯟ ꯈꯟꯗꯣꯛꯄ ꯍꯩꯕ ꯀꯥꯎꯊꯣꯛꯄ ꯉꯝꯕ ꯄꯨꯟꯁꯤ ꯏꯆꯦꯜꯗ ꯇꯧꯊꯗꯨꯅ ꯆꯠꯄ ꯉꯝꯕ ꯃꯤꯑꯣꯏꯒꯤꯗꯃꯛꯇꯗꯤ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯝꯃꯤ ꯃꯁꯤꯗꯤ ꯑꯍꯣꯡꯕꯅ ꯍꯨꯝꯗꯨꯅ ꯄꯨꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯀꯧꯕꯒꯤ ꯁꯔꯨꯛ ꯂꯩꯇ꯭ꯔꯕ ꯃꯤꯒꯤ ꯈꯛꯇꯅꯤ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯀꯟꯕ ꯏꯔꯩꯗ ꯇꯧꯊꯈꯤꯕ ꯈꯨꯗꯤꯡꯃꯛ ꯈꯥꯎꯖꯟ ꯊꯤꯕꯤ ꯑꯣꯏꯗꯦ ꯇꯥꯃꯣꯂꯟ ꯑꯗꯨꯕꯨ ꯍꯪꯒꯠꯅ ꯆꯦꯜꯂꯨ ꯌꯥꯗ꯭ꯔꯕ ꯄꯨꯟꯁꯤ ꯏꯆꯦꯜ ꯑꯣꯏꯔꯝꯕꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯈ꯭ꯔꯦ ꯈꯥꯎꯖꯟ ꯊꯤꯕꯤ ꯑꯣꯏꯗꯕꯒꯤꯔ ꯑꯩꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯋꯥꯁꯛ ꯀꯌꯥ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯑꯍꯣꯡꯕ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩꯕꯨ ꯃꯤꯔꯩꯔꯝꯂꯤꯕ ꯊꯥꯛ ꯃꯥꯟꯅꯗꯕ ꯄꯨꯟꯁꯤꯗ ꯍꯧꯔꯛꯈꯤꯕꯅ ꯑꯩꯅ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩ ꯅꯐꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯕ ꯊꯝꯈꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯛꯇꯅ ꯋꯥꯈꯜ ꯂꯤꯁꯤꯡ ꯈꯟꯈꯤ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯄꯨꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯤꯁꯨ ꯑꯊꯤꯡꯕ ꯂꯩꯇꯅꯕ ꯑꯩ ꯍꯣꯠꯅꯈꯤ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯄꯨꯟꯁꯤꯒꯤ ꯑꯆꯦꯠꯄ ꯃꯆꯥ ꯈꯔ ꯈꯣꯝꯖꯤꯟꯗꯨꯅ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯈꯜꯂꯛꯈꯤ ꯅꯪꯅ ꯁꯣꯏꯗꯅ ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤ ꯈꯟꯗꯅ ꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯂꯟꯆꯥꯁꯨ ꯊꯃꯣꯏꯒꯤ ꯑꯁꯣꯛꯄꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯂꯤ ꯑꯍꯤꯡ ꯑꯗꯨꯒꯤ ꯅꯪꯒꯤ ꯆꯤꯊꯤ ꯑꯩ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯄꯥꯈꯤ ꯅꯪꯒꯤ ꯋꯥꯍꯩꯅ ꯑꯩꯕꯨ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯞꯍꯟꯈꯤ ꯑꯗꯨꯕꯨ ꯑꯩ ꯅꯤꯡꯍꯟꯅꯈꯤꯗꯦ ꯑꯩꯅ ꯅꯃꯥꯡꯗ ꯂꯦꯞꯂꯤꯔꯕ ꯅꯨꯃꯤꯠꯇ ꯅꯪꯅ ꯍꯔꯥꯎꯒꯗꯕꯗꯨ ꯈꯜꯂꯨꯕꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯑꯩ ꯍꯣꯠꯅꯈꯤꯕꯅꯤ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯅꯤꯡꯕꯅ ꯑꯩ ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯑꯣꯟꯈꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯉꯥꯎꯕ ꯅꯣꯡꯂꯩꯅ ꯍꯨꯝꯗꯨꯅ ꯃꯥꯏꯀꯩ ꯂꯥꯟꯅ ꯄꯨꯈ꯭ꯔꯕꯁꯨ ꯅꯣꯡꯃꯇ ꯇꯥꯃꯣꯂꯟꯕꯨ ꯀꯥꯎꯕꯗꯤ ꯂꯩꯇꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯇꯥꯃꯣꯒꯤ ꯃꯄꯥꯎ ꯉꯥꯏꯖꯈꯤꯕꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯥꯃꯣꯒꯤ ꯃꯥꯏꯀꯩꯗꯕꯨ ꯑꯩꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯋꯥꯔꯤꯅꯣ ꯆꯍꯤ ꯀꯌꯥꯒꯤ ꯋꯥꯁꯛꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯛꯈꯤꯕ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕꯗ ꯆꯣꯛꯊꯔꯗꯨꯅ ꯑꯅꯛꯄ ꯎꯄꯥꯜ ꯊꯤꯗꯨꯅ ꯇꯥꯡꯖꯈ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯅꯨꯡꯁꯤꯒꯅꯤ ꯑꯩꯅ ꯂꯥꯛꯄ ꯉꯥꯏꯒꯅꯤ ꯍꯥꯏꯈꯤꯕꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯂ ꯊꯣꯏꯕꯤ ꯅꯪꯕꯨ ꯉꯥꯏꯕꯒꯤ ꯑꯋꯥꯕꯗꯤ ꯑꯩꯇꯅ ꯈꯪꯕꯅꯤ ꯅꯣꯡꯃ ꯍꯧꯈꯤꯕ ꯉꯥꯏꯕꯗ ꯆꯍꯤ ꯑꯃ ꯉꯥꯏꯕꯒ ꯄꯥꯡꯒꯜ ꯑꯣꯏꯈꯤ ꯊꯥꯕ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯇꯨꯝꯗꯅ ꯃꯪꯂꯥꯛꯅꯈꯤ ꯑꯀꯤꯕ ꯃꯪꯂꯥꯟꯗꯨꯗꯒꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯄꯁꯨ ꯉꯝꯈꯤꯗꯦ ꯊꯥꯕꯝ ꯀꯌꯥ ꯂꯣꯟꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯦꯟꯈꯤꯕꯗꯣ ꯑꯩ ꯏꯊꯟꯇꯁꯨ ꯅꯠꯇꯦ ꯇꯝꯃ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯦ ꯑꯩꯅ ꯈꯪꯀꯟꯕꯤ ꯑꯣꯏꯗꯕꯅ ꯊꯧꯅꯥ ꯌꯥꯎꯗꯅ ꯍꯤꯡꯂꯨꯕꯅ ꯑꯀꯤꯕ ꯃꯪꯂꯥꯟꯗ ꯑꯩ ꯉꯁꯤꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤꯌꯦ ꯑꯩ ꯉꯥꯏꯈꯤꯕꯅꯤ ꯑꯩ ꯇꯥꯃꯣꯂꯟꯕꯨ ꯂꯥꯛꯄ ꯑꯩ ꯉꯥꯏꯈꯤꯕꯅꯤ